Islam Dharma Chatpasingi Khwaidigi Hena Sengba Tha Ama Oiriba Ramadan Thagi Saruk Ama Oina Manipur Pradesh Congress Committee MPCC na Sinduna Lilong Jame Masjidta ngasi Iftar Party pangthokre. Iftar Party aduda Manipur gi Hanagi Chief Minister CLP leader Okram Ibobi MPCC ki President su oiriba Wangkem Kendra gi MLA K Meghasandra Sugnu Kendra gi MLA K Ranjit Khangabo Kendra gi MLA O Surjakumar amadi Wabagai Kendra gi Hanagi MLA Fazur Rahim MPCC ki Luchingba Singh ex-MP, ex-MLA, senior Congress leader Singh, CSO Singh leader Singh, Muslim leader Singh, MPCC ki officer bearer Singh, ex-INC candidate Singh amadi DCC, BCC ki thongmi kyasu saruk yaki. CLP leader O Ibobina haikibada Islam Dharma Chatpasingi Khwaidigi Sengba amasung Thabum ama chara henduna mapuda haizaba ningjaba asina lamdam asida khundaminariba phurup masen amaga nungsi chanaba santi leiba amasung chokhatpa iramdam Manipur ama purakpa oirasanu secularism da chena thazaba Congress Party na leibak asida khundaminariba phurup khudingmak amata oina khanjai masa na chatningba dharma chatpada party asina matam khudingmakta ikai khumnai masimakna leibak asi malemgi miyoi singna bharatpu awang bathakta thangatlibani haiki Mioiba koi amatani mana apamba dharma chasabani laida koi wamata amana amabu khatnabani wakhat leite dharmana koi khudingmakko mani adu chatpani mana dharma chatpani adune adane haidana koi khatnaba loisi khatnaba loisi leite haina khalli khatnaba koi loisi haidana koi ngasi MPCC ki President K Meghasandra na haikibada secularism bu chetna thazaba Congress Party na lamdam asida khundaminariba furup khudingmakki harau kumai singda saruk yaduna lakli masigi saruk ama oina Islam Dharma Chatpa Maitai Pangal Singhi Ramadan Tha siga mari leinana Iftar Party asi ngasi sinjabani haiki ngasi gi Iftar Party adugi manung channa lamdam asida santi puraktuna chawkhatpa iramdam oirasanu haina mapuda dua tauki Ramzan Thagi Sorgi Mafamda Lai Nijaba Lai Kurama Matam Sida Islaman Sinau Sing Maitai Pangal Sinau Singna Sikuba Lai Gi Thoram Ramzan Thasida No Mukhatang Laikoina Iftar Gi Program Si Pradesh Congress Committee Amati Musliman Sinau Leader Singh Maulana Yazi Bunsi Mayam Laikoi Si Punna Sorgi Sikuba Lai Kurubagi Gauram Adagi Iftar ki program se koi paikhat binabani Congress Party na Manipur da laiba jati khudima Christian ki program da su Musliman sinau sing ki program da su ki sinau sing ki program da su Hindu ki program da su koi punamak na Manipur Pradesh Congress Committee na koi si punamak amaga nusinaba amaga respect taunaba amadi jati khudimak se amatani haiba chapatpagi lamjelda koi changsilakanda jati khudimak se koi chapatminaba chapatpagi lamjel tangminaba dharma khudimak respect taunminaba haibase masigi pandamda koina koigi solidarity amadi muslimani sinau singi dharma koi bana respect tauna si Ramzan ki samaba ramda hajaraba manung sida Iftar ki program se Pradesh Congress Committee na partok se